Hello ma'am, ngasisu ma'am da yam kanani khanba video ma pudun laksari ngasi video si kai matangi video no haragadi ma'am na yam toya thengnaba common problem khara sidaida karam bidak si kamaina right way da chagani haibugi matangi video ne ado ai video se ahan boina thengnabi ba yaragadi ai ni Dr. Bidyanda hoji hoji negin slong da internship tawtari ado sigi video se ai yam khang haiduna samjar pari na jade ado ai kitang khangjari ba knowledge kitang ma'am da share tawjari kanna samjar pani sidaida soikiba lan ba yaragasi senior ma'am na semdoknabagi tanja adum pinabiyo adum suggestion adum tawbiramo sida adudi ma'am ahambadidi ma'am hojik weather si adum change lakpai matung ina ma'am na yam toina thengnaba common problem na lei han hokudasi kaino haragadi fever haitare ma'am na laihau uba gan magi dakse kai chagani haragadi paracetamol dei hana hawe ko paracetamol ki dose adum 500 to 650 mg haitare adult dadi adum 650 mg adum egi hobo yare angang wala adum 500 mg Maze pung kaya kanaraga chagare haragadi every 6 to 8 hours kanaraga sabiba haitare ado ma'am paracetamol se adum weak analgesic oina adum sizinabsu yaiba samna harkanda akhona muscle pain tawgumba adagi headache haitare ko kok chikpa daga adum sizinai aduga mayam sisi henjanna charagasu yam phaba nateko magi permissible dose ma leiba magi dose kyano hari 4 gram per day adu itadi 500 mg chabiragadi nang kano guli ni pan gumba aduga 650 mg charagadi adum guli taruk gumba adum mo di chang kineba ko sidagi henjanna charagadi nang ngonda acute liver failure haitare ne liver failure bi chance yam lei when paracetamol phangdaga samna NSAID haitare ko non steroidal anti inflammatory drugs haitare ko ibuprofen adum sizinaba yaiba ko ado magi dose kayano haragadi 400 mg aduga madi steroid ki sang yawunina madi empty stomach da charagadi ulcer gumba chakhau chokpa gumba yaba haitare sigi chance lei aduduna madi empty stomach da chabidaba haitare aduga sigi drug se dum menstrual cramp gumba leiba kana su dum sizinaba yai aduga yam long term oina sizinaragadi kidney gumba solokpagi chance lei side effect aduga ani subsina common cold haitare mayam na sumna lok tawbado naton mahiga sialaga khanau mari mari chalaga hakki ke am khanbada sigumba condition na sai chan haragadi antihistamine haitare ko samna levocetirizine gumba adai cetirizine gumba dum sabe aduga magi dose kayano haragadi levocetirizine oragadi 5 mg ko aduga cetirizine oragadi 10 mg aduga madi kaya chagani haragadi nongda once daily haitare ko nong amakak sabi haitare aduga sigi ani sida karamna hena better choice orgena haragadi levocetirizine na payo ko kayino cetirizine jidi ꯑꯩꯈꯣꯏ ꯏꯁꯥꯗ ꯊ꯭ꯔꯥꯎꯖꯤꯅꯦꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯔ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯥꯏꯠ ꯏꯐꯦꯛꯃꯛꯇ ꯑꯣꯏꯔꯒꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯦꯕꯣꯁꯤꯇ꯭ꯔꯤꯖꯤꯟꯁꯤꯅ ꯑꯗꯨꯝ ꯕꯦꯇꯔ ꯆꯣꯏꯁ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯤꯒꯤ ꯃꯊꯛꯇ ꯂꯦꯕꯣꯁꯤꯇ꯭ꯔꯤꯖꯤꯟꯅ ꯃꯣꯔ ꯄ꯭ꯌꯨꯔꯤꯐꯥꯏഡ് ꯐꯣꯔꯝ ꯑꯣꯐ ꯗ꯭ꯔꯒꯅꯦꯕꯀꯣ ꯑꯦꯁ ꯀꯝꯄꯤꯌꯔ ꯇꯨ ꯁꯦꯇ꯭ꯔꯤꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯥꯔꯇꯦꯟ ꯀꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯈꯦꯠꯅꯩꯀꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯂꯔꯖꯤꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯐꯤꯚꯔꯒꯨꯝꯕ ꯑꯗꯒꯤ ꯔꯟꯅꯤ ꯅꯣꯁꯀꯨꯝꯕ ꯌꯥꯎꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯄ꯭ꯂꯁ ꯐꯤꯅꯥꯏꯜꯐ꯭ꯔꯤꯟ ꯍꯥꯟꯅ ꯀꯝꯕꯣꯖꯟ ꯌꯥꯎꯕ ꯂꯩꯌꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯀꯞ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯣꯛ ꯈꯨꯕ ꯍꯥꯏꯁꯦ ꯂꯣꯛ ꯈꯨꯕꯁꯤꯁꯨ ꯑꯃꯨꯛ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯕꯀꯣ ꯗ꯭ꯔꯥꯏ ꯀꯞ ꯍꯥꯏꯕ ꯑꯃꯒ ꯋꯦꯠ ꯀꯞ ꯍꯥꯏꯕ ꯑꯃꯒ ꯗ꯭ꯔꯥꯏ ꯀꯞ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯪꯈꯨ ꯈꯨꯕꯒꯥꯅ ꯍꯥꯏꯅꯕꯗꯣ ꯂꯣꯛ ꯀꯩꯀꯥ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯈꯨꯕꯗꯣ ꯁꯤꯁꯤꯅ ꯗ꯭ꯔꯥꯏ ꯀꯞ ꯆꯤꯡꯉꯦꯕ ꯑꯗꯨꯒ ꯋꯦꯠ ꯀꯞ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯛ ꯃꯆꯥ ꯃꯆꯥ ꯂꯩꯕꯗꯣ ꯂꯣꯛ ꯃꯆꯥ ꯃꯆꯥ ꯂꯣꯛ ꯈꯨꯔꯒꯁꯨ ꯊꯣꯛꯂꯛꯄꯗꯣ ꯁꯤꯁꯤꯅ ꯋꯦꯠ ꯀꯞ ꯀꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯗ꯭ꯔꯥꯏ ꯀꯞꯇꯗꯤ ꯅꯪ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯒꯗꯤ ꯗꯦꯛꯁꯇ꯭ꯔꯣꯃꯦꯊꯣꯔꯄꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯋꯦꯠ ꯀꯞꯇꯗꯤ ꯑꯦꯝꯕ꯭ꯔꯣꯛꯁꯣꯜ ꯑꯗꯒꯤ ꯕ꯭ꯔꯣꯃꯣꯍꯦꯛꯁꯤꯟꯒꯥꯅ ꯂꯩꯌꯦꯕꯀꯣ ꯁꯤꯒꯨꯝꯕ ꯀꯝꯄꯣꯖꯤꯁꯟ ꯌꯥꯎꯕ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯁꯤ ꯃ꯭ꯌꯨꯀꯣꯂꯥꯏꯇꯤꯛꯁ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯃ꯭ꯌꯨꯀꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯊꯣꯛꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯁꯤ ꯈꯛꯇ ꯌꯥꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯕ꯭ꯔꯣꯡꯀꯣꯗꯥꯏꯂꯦꯇꯁꯀ ꯌꯥꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯊꯥꯜꯕꯨꯇꯥꯃꯣꯜꯁꯀꯨꯝꯕ ꯑꯗꯨꯝ ꯌꯥꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯦꯟ ꯀꯝꯄꯣꯖꯤꯁꯟꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯃꯤꯡꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯀꯩꯅꯣꯅ ꯍꯥꯏꯔꯒꯗꯤ ꯆꯈꯥꯎ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯁꯤꯗꯗꯤ ꯀꯩ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯇꯣꯟ ꯄꯝꯞ ꯏꯟꯍꯤꯕꯤꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯝꯅ PPIꯒ ꯍꯥꯏꯅꯕ ꯁꯝꯅ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯔꯥꯕꯤꯄ꯭ꯔꯥꯖꯣꯜ ꯑꯗꯒꯤ ꯄꯦꯟꯇꯣꯄ꯭ꯔꯥꯖꯣꯜ ꯑꯗꯒꯤ ꯑꯣꯃꯤꯄ꯭ꯔꯥꯖꯣꯜ ꯀꯥꯏꯅ ꯂꯩꯌꯦꯀꯣ ꯁꯤꯁꯦ ꯃꯥ ꯁꯤꯖꯤꯟꯅꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯥ ꯅꯪ ꯑꯌꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯑꯦꯠꯂꯤꯁ ꯃꯤꯅꯤꯃꯝ 30 ꯃꯤꯅꯤꯠꯁ ꯁꯤꯒꯤ ꯃꯃꯥꯡꯗ 1 ꯇꯦꯕ꯭ꯂꯦꯠ ꯗꯦꯂꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯗꯣꯁꯇ ꯄꯦꯟꯇꯣꯄ꯭ꯔꯥꯖꯣꯜ ꯍꯥꯏꯇꯥꯔꯗꯤ 40 mg ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯒꯤ ꯔꯥꯕꯤꯄ꯭ꯔꯥꯖꯣꯜ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯅ 20 mg ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯆꯈꯥꯎ ꯁꯣꯛꯄꯁꯤꯡꯅ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯄꯨꯛ ꯆꯥꯛꯑꯦ ꯀꯥꯏꯅ ꯌꯥꯝ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩꯕ ꯂꯩꯗꯅ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯕ ꯕ꯭ꯔꯥꯟ ꯅꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯏꯅꯣ ꯀꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯒꯤ ꯔꯥꯅꯤꯇꯤꯗꯤꯟ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯔꯥꯅꯤꯇꯤꯗꯤꯟ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯗꯤ
150 mg ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯅꯪ 30 minutes to 1 hour ꯁꯤꯗꯤ ꯑꯗꯨꯝ immediate relief ꯐꯪꯒꯅꯦꯕꯀꯣ ꯁꯤꯁꯤꯅ immediate relief ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯣꯡ ꯇꯥꯔꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡ ꯍꯥꯏꯖꯈꯤꯕ ꯄꯦꯟꯇꯣꯄ꯭ꯔꯥꯖꯣꯜꯒꯨꯝꯕ ꯑꯗꯩ ꯔꯥꯕꯤꯄ꯭ꯔꯥꯖꯣꯜꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯈꯥꯎ ꯁꯣꯛꯑꯒꯗꯤ ꯌꯥꯔꯤꯉꯩ ꯊꯥꯎ ꯊꯨꯝꯁꯦ ꯆꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯣꯚꯔ ꯏꯠ ꯇꯧꯕꯤꯗꯕ ꯍꯦꯟꯖꯟꯅ ꯆꯥꯁꯟꯕꯤꯗꯕ ꯑꯗꯨꯒ ꯀꯦꯐꯤꯟꯒꯨꯝꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯝꯅ ꯀꯣꯐꯤꯒꯨꯝꯕ ꯊꯛꯄꯒꯤ ꯆꯥꯡꯁꯦ ꯀꯩꯒꯤꯅꯣꯗꯤ ꯀꯦꯐꯤꯟꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯋꯔ ꯁꯣꯏꯕꯒꯦꯟ ꯁ꯭ꯐꯤꯡꯇꯔꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯊꯛꯒꯦꯛꯄ ꯀꯥꯟꯗ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯆꯈꯥꯎꯗ ꯌꯥꯎꯔꯤ ꯄꯣꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯊꯝꯅꯕ ꯁꯤꯒꯤ ꯁ꯭ꯐꯤꯡꯇꯔꯁꯦ ꯃꯥꯅ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯦꯁꯤꯠ ꯀꯩꯀꯥꯗꯣ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯂꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯁꯤꯅ ꯃꯌꯥꯝꯅ ꯈꯅꯥꯎ ꯅꯥꯕ ꯁꯣꯔ ꯊ꯭ꯔꯣꯠꯁ ꯑꯗꯒꯤ ꯇꯣꯟꯁꯤꯂꯥꯏꯇꯤꯁꯀꯨꯝꯕꯁꯦ ꯃꯌꯥꯝꯅ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯁꯤꯖꯤꯟꯅꯕꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯕꯀꯣ ꯁꯣꯜ ꯋꯥꯇꯔꯒ ꯃꯌꯥꯝꯅ ꯊꯨꯝꯍꯤ ꯇꯦꯡꯕꯅ ꯍꯥꯏ ꯅꯣꯡꯃꯗ ꯑꯗꯨꯝ 2-3 ꯑꯗꯨꯝ ꯇꯦꯡꯕꯤꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯗꯤ ꯊꯨꯝꯍꯤ ꯁꯤꯒꯨꯝꯕ ꯁꯦꯝꯕꯁꯦ ꯇꯟꯖꯩ ꯑꯗꯒꯤ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯇꯧꯖꯒꯦꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯕꯦꯇꯥꯗꯤꯟ ꯒꯔꯒꯜꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪ ꯀꯩꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯅꯪ ꯄꯦꯔꯥꯁꯇꯃꯣꯜ ꯑꯗꯨꯝ 500 to 650 mg ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯄꯦꯔꯥꯁꯇꯃꯣꯜꯁꯤꯅ ꯉꯁꯥꯏꯒꯤ ꯕꯦꯁꯤꯛ ꯑꯦꯅꯥꯜꯖꯦꯁꯤꯛꯅꯦꯕ ꯑꯦꯅꯥꯜꯖꯦꯁꯤꯛ ꯍꯥꯏꯔꯗꯤ ꯑꯅꯥꯕ ꯈꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪ ꯏꯟ ꯀꯦꯁ ꯕꯦꯛꯇꯤꯔꯤꯌꯦꯜ ꯏꯟꯐꯦꯛꯁꯟ ꯁꯁꯄꯦꯛ ꯇꯧꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯑꯦꯖꯤꯊ꯭ꯔꯣꯃꯥꯏꯁꯤꯟ ꯑꯗꯨꯝ ꯆꯥꯕꯤꯕ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯦꯖꯤꯊ꯭ꯔꯣꯃꯥꯏꯁꯤꯟ ꯆꯥꯕꯤꯒꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯗꯣꯁꯁꯤꯅ ꯑꯗꯨꯝ 500 mg once daily ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯗ ꯑꯃꯃꯝꯇꯪ ꯆꯥꯕꯤꯕ for 5 days ꯑꯗꯨꯝ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯗꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯍꯟꯈꯩꯒꯤ ꯉꯥꯛꯇ ꯍꯥꯏꯔꯦ ꯑꯉꯥꯡꯒꯤ ꯑꯝꯇ ꯍꯥꯏꯗꯤ ꯍꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯉꯥꯡꯈꯩꯗ ꯃꯣꯁ ꯀꯃꯟꯂꯤ ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯗꯥꯏꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯤꯌꯥꯁꯤꯗ ꯃꯣꯁ ꯕꯦꯁꯤꯛ ꯑꯦꯟ ꯗ ꯕꯦꯁ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ORSꯇꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯤꯝ ꯂꯩꯇꯦꯀꯣ along with zinc ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ zinc tablet ꯁꯤꯖꯤꯟꯅꯩꯁꯦ ꯉꯁꯥꯏꯒꯤ ꯒꯠꯀꯤ ꯏꯄꯤꯊꯤꯂꯤꯌꯝ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯀꯥꯟꯗ ꯁꯣꯛꯈꯤꯕ ꯃꯌꯥꯝ ꯁꯤꯗꯩꯗ ꯑꯃꯨꯛ ꯔꯤꯏꯚꯤꯇꯦꯂꯥꯏꯖꯦꯁꯟ ꯇꯧꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ORS ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯏꯁꯇ꯭ꯔꯣꯒꯤꯗꯣ ꯀꯩꯝ ꯅꯠꯇꯦꯀꯣ ꯐꯥꯔꯃꯥꯁꯤꯗꯒ ꯐꯪꯕ ꯑꯗꯩ ꯃꯌꯥꯝꯅ ꯑꯁꯥꯅꯒ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯄꯦꯀꯦꯠꯀꯤ ꯑꯃ ꯁꯆꯦꯠꯇꯣ ꯑꯗꯨꯗꯨꯅꯦ ꯊꯤꯠꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯃꯅꯤꯡꯗꯨꯗ ꯐꯖꯅꯗꯤ ꯏꯕꯅꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯁꯝꯂꯞꯅ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯒꯁꯨ ꯀꯃꯥꯏꯅ ꯊꯤꯅ ꯍꯥꯏ ꯅꯪ ꯉꯁꯥꯏ ꯑꯐꯕ ꯏꯁꯤꯡ ꯂꯧꯕꯤꯔꯣ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯅꯪ ꯏꯁꯤꯡ ꯑꯔꯨꯝꯕ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯍꯥꯟꯅ ꯐꯖꯅ ꯂꯨꯝꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯏꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯉꯥꯗ ꯉꯁꯥꯏꯒꯤ ꯄꯦꯀꯦꯠ ꯑꯃꯗ ꯑꯗꯨꯝ ꯏꯁꯤꯡ 2 ꯒ꯭ꯂꯥꯁ ꯑꯃꯗ ꯑꯗꯨꯝ ꯊꯤꯠꯄꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯅ ꯏꯁꯤꯡ ꯈꯧꯔꯥꯡ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯑꯗꯨꯝ ꯄꯤꯊꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯣꯛ ꯇꯧꯕ ꯀꯥꯟꯗ ꯑꯄꯔ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯆꯥꯕ ꯍꯩꯅꯕꯤ ꯑꯗꯨꯝ ꯂꯩꯗꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩ ꯀꯦꯟ ꯕꯤ ꯕꯦꯛꯇꯤꯔꯤꯌꯦꯜ ꯑꯣꯏꯒꯦꯔꯥ ꯚꯥꯏꯔꯦꯜ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨ ꯆꯥꯕ ꯀꯥꯟꯗ ꯃꯌꯥꯝ ꯃꯤꯁꯌꯨꯁ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯅꯪ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯅꯪ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯆꯥꯗ꯭ꯔꯒꯁꯨ ꯅꯪ ꯖꯁ ꯁꯤꯝꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯅꯪꯒꯤ ꯐꯤꯚꯔ ꯈꯔ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯄꯦꯔꯥꯁꯇꯃꯣꯜ ꯆꯥꯔ ꯑꯗꯨꯝ ꯐꯈꯤꯗꯧ ꯂꯩꯔꯕꯅꯦ ꯀꯩꯒꯨꯝꯕ ꯕꯦꯛꯇꯦꯔꯤꯌꯥꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯤꯁꯌꯨꯁ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯁꯦ ꯆꯥꯕꯤꯔꯒꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯌꯨꯁ ꯇꯧꯕꯤꯗꯕ ꯀꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯅꯪ ꯕꯦꯁꯤꯛ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯁꯇꯒꯤ ꯍꯥꯟꯅ ꯍꯧꯕꯤꯕ ꯁꯝꯅ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯁꯤꯁꯨ ꯑꯗꯨꯝ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯑꯗꯩ ꯔꯤꯖꯥꯔꯕ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯁ ꯀꯥꯟꯅ ꯔꯤꯖꯥꯔꯕ ꯗ꯭ꯔꯒꯁ ꯀꯥꯟꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯗꯩꯗ ꯑꯗꯨꯝ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯍꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯃꯣꯛꯁꯥꯏꯁꯤꯂꯤꯟ ꯑꯦꯝꯄꯤꯁꯤꯂꯤꯟ ꯀꯥꯟꯅ ꯂꯩꯔꯤꯁꯦ ꯐꯣꯔ 7 days ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯅꯪ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯃꯤꯁꯌꯨꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯥꯛꯁꯤꯡꯑꯣ ꯀꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯁꯤꯗꯤ ꯃꯥꯗꯤ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯁꯤꯐꯥꯂꯣꯁꯄꯣꯔꯤꯟ ꯆꯤꯡꯉꯦꯕ ꯃꯥꯗꯤ ꯅꯪꯅꯗꯤ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯑꯀꯟꯕꯗꯒꯤ ꯆꯥꯕ ꯍꯧꯔꯦ ꯐꯔꯦ ꯀꯥꯟꯅ ꯈꯜꯂꯤꯅꯦ ꯅꯪꯅ ꯁꯤꯁꯦ ꯍꯦꯟꯅ ꯆꯥꯔꯤꯉꯩ ꯅꯪꯒꯤ ꯒꯠꯁꯤꯗ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯕꯦꯛꯇꯦꯔꯤꯌꯥ ꯑꯐꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯍꯥꯠꯇꯣꯛꯈꯤꯗꯣꯏꯅꯦ ꯁꯤꯅ ꯅꯪꯒꯤ ꯆꯥꯟꯁ ꯑꯣꯐ ꯗꯥꯏꯔꯤꯌꯥꯗꯣ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯏꯟꯐꯦꯛꯁꯟ ꯑꯃ ꯇꯧꯔꯒꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯃꯌꯥꯝꯗꯣ ꯔꯦꯁꯤꯁꯇꯦꯟꯁ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯣꯏꯅꯤꯅ ꯔꯤꯖꯥꯔꯕ ꯗ꯭ꯔꯒꯁ ꯀꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯑꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯔꯦꯁꯤꯁꯇꯦꯟꯁ ꯂꯥꯛꯑꯦ ꯀꯥꯟꯅ ꯑꯗꯨꯝ ꯒ꯭ꯂꯣꯕꯦꯜꯂꯤ ꯀꯣꯟꯁꯔꯟ ꯑꯗꯨꯝ ꯑꯣꯏꯅꯔꯝꯃꯦꯕ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯔꯦꯁꯤꯁꯇꯦꯟꯁꯁꯦ ꯂꯩꯕꯤꯗꯅꯕ ꯃꯌꯥꯝ ꯕꯦꯁꯤꯛ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯀꯤ ꯆꯥꯕ ꯍꯧꯕꯤꯕ ꯑꯗꯒꯤ ꯀꯣꯔꯁꯇꯨꯅ ꯑꯗꯨꯝ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟꯗꯒꯤ ꯆꯥꯕ ꯍꯧꯔꯝꯃꯒꯗꯤ ꯅꯪꯒꯤ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯑꯗꯩ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯝ ꯂꯩꯕꯅꯤ ꯅꯪꯒꯤ ꯆꯥꯟꯁ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯅꯪꯅꯗꯤ ꯈꯟꯗꯣꯏꯅꯦ ꯑꯩ ꯑꯋꯥꯡꯕ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯆꯥꯔꯦ ꯌꯥꯝ ꯊꯨꯅ ꯐꯔꯅꯤ ꯀꯥꯟꯅ ꯅꯪꯅ ꯖꯦꯅꯦꯔꯦꯁꯟ ꯋꯥꯡꯅ ꯆꯥꯔꯤꯗꯤ ꯅꯪꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯍꯦꯜꯂꯛꯀꯅꯤ ꯑꯗꯒꯤ ꯅꯪꯒꯤ ꯒꯠꯇ ꯌꯥꯎꯔꯤꯕ ꯑꯐꯕ ꯐ꯭ꯂꯣꯔꯥ ꯃꯌꯥꯝꯁꯤ ꯅꯪ ꯁꯤ ꯍꯥꯠꯇꯣꯛꯂꯛꯇꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯆꯥꯟꯁ ꯑꯣꯐ ꯗꯥꯏꯔꯤꯌꯥꯒꯤꯁꯨ ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯖꯩꯁꯦ ꯃꯦꯟ ꯀꯝꯄꯣꯖꯤꯁꯟꯗꯨꯅꯦꯕꯀꯣ ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯂꯩꯕ ꯀꯥꯟꯗ ꯆꯥꯕ ꯒꯨꯂꯤ ꯕ꯭ꯔꯥꯟ ꯅꯦꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯅ ꯑꯩꯅ ꯃꯌꯥꯝ ꯈꯪꯅꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯔꯝꯒꯦ
ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯃꯌꯥꯝꯅ ꯉꯥꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯒꯤ ꯉꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯕ꯭ꯔꯥꯟ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯑꯇꯩ ꯉꯥꯔꯤ ꯑꯗꯩ ꯃꯩꯀꯥꯞꯄꯤ ꯉꯥꯔꯤ ꯀꯥꯟꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯏꯗꯅꯀꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯀꯝꯄꯣꯖꯤꯁꯟꯗꯨꯗꯤ ꯉꯥꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯁꯦ ꯀꯝꯄꯣꯖꯤꯁꯟꯅꯦꯕꯀꯣ ꯑꯗꯨꯝ ꯀꯝꯄꯅꯤ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯃꯤꯡꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦꯕ ꯃꯦꯗꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝꯅ ꯑꯦꯝ ꯑꯥꯔ ꯀꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯄꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯀꯝꯄꯅꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯗꯤ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯝꯄꯣꯖꯤꯁꯟꯁꯤꯗꯤ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯩꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯄꯔꯇꯦꯟꯁꯟ ꯑꯗꯩ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕ ꯂꯩꯕꯁꯤ ꯑꯗꯨꯝ ꯕꯦꯁꯤꯛ ꯗ꯭ꯔग्ꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯄꯔꯇꯦꯟꯁꯟ ꯑꯣꯏꯇꯥꯔꯗꯤ ꯀꯦꯜꯁꯤꯌꯝ ꯆꯦꯅꯦꯜ ꯕ꯭ꯂꯣꯀꯔ ꯃꯌꯥꯝꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯏꯝꯂꯣꯗꯤꯄꯤꯟꯁ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯒꯅ ꯑꯗꯨꯝ ꯃꯦꯠꯐꯣꯔꯃꯤꯟ ꯀꯥꯟꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯁꯤꯗꯤ ꯅꯪꯒꯤ ꯍꯥꯏꯄꯔꯇꯦꯟꯁꯤꯞꯇꯣ ꯀꯌꯥꯝ ꯑꯣꯏ ꯑꯗꯒꯤ ꯕ꯭ꯂꯗꯀꯤ ꯁꯨꯒꯔ ꯀꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯐꯖꯅ ꯌꯦꯡꯉꯒ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯗꯣꯛꯇꯔ ꯑꯃ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯤ ꯈꯤꯇꯪ ꯀꯥꯟꯅꯩ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯃ ꯂꯧꯖꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ